ngasi ayuk phong ki bapong na pampause dage Ukraine gi oiba update khara pizare Ukraine gi Nongpok ta Mapham Kharadagi Russian forces Takthokhre gas supply Thingkhre yamna kanna lan thokliba Ukraine gi Nongpok lomda laiwa asigi natural gas pipeline operator na yamna maru oiba mapham amada Russia gi gas supply thadatkre nakal maromda Kharkiv manakta Ukrainian forces na khungang mari dage Russian forces Takthokhre haire Russia na support tauba rebel forces na control tauba Novopaskopta Russia gi gas holagli ba kaya ngasi dage thadalagani haina pipeline operator na haike Ukraine fauraga nongsup Europe tamna puba Russia gi apunba gas ke manungda saruk ahum thokbugi amaromde hairiba mafam sida yengsin bani haire Ukraine gi President Volodymyr Zelensky na phongdokhiba matungin na Kharkiv tagi Russian forces tamna takthokba ngamle haire Ukraine gi Foreign Minister Dmitry Kuleba na su Ukrainian forces ke mafam da thajaba yamna hengatle amasung chayol taraga mathoi gi mamang da Russia na Ukraine da landa ba hodringai da Russian forces na lairamba mafam aduge wang mada takthokani haina phongdokhe haukiba February 13 da Russia na Ukraine da landa dringai da Ukraine gi Nongpok Donbas Luhang samasung Donetsk na saba lamdam da lairamba phiba maduge wang mada Ukraine na action lokalakpa yai haina thajare Donbas asi sahi khargi mamang dage lan thoktuna rebel sing na khudum chanba mafam amasung Ukraine na khudum chanba mafam haina khaidoktuna lakhibane lan asi Donbas ta akanba mijeng changkhraba matungda Russia na pulab loksinanaba pandam thamkhibane adubu hojik madugi ona tainawada Ukrainian forces na oina masagi maram pulab control tawkhiba yabagi phibam da lakle Ukraine da mateng pinaba US ki house na $1 billion nifu approve tawkhre United States ki President Joe Biden na Russia ge lan mayok nariba Ukraine da mateng pangnawagi damak ahen ba senpham kaithokpinaba appeal tawkhraba matungda US ki House of Representatives na mat amatoina President na haijaba dudage hendokna nahuna na US $1 billion nifu ge package approve tawkhre haire Ukrainian sarkar na Russia gi maral mathum sing fazin na ba khongthang approve tawkhre Ukraine gi mayokta lan tawduna khamthengna mang takpa thoganawagi damak Ukraine da laiba Russia gi maral mathum pumnamak phajinana ba Ukrainian sarkar na approve tawre haina Prime Minister Denis Shmyhal na phongdokhre Cabinet Minister na ngarang document ama approve tawkhre madugi matungina Ukraine da laiba Russia gi maral mathum pumnamak Ukrainian sarkar gi oiragani natraga State Enterprise National Investment Fund transfer tawragani haina Prime Minister na haike Russia gi maral mathum sing Ukraine gi National Investment Fund gi makhada lairagani amasung masi Ukrainian Army mapangal kangkhadan bada miyam support tawba masung infrastructure amukhana semgatpada sisinagani haina Shmyhal na phongdokhe Ukrainian sarkar na miraibakta leiba Russia gi maral mathum singsu phajin duna lan matungda Ukraine bu amukhanna semgatpada sisinanabagi damak atopa leibak singa thabak tongminari haina mahakna haike haukiba April thadasu Shmyhal na Russian sarkar gi amasung makoibu support tawba senjau paiba singe mirai bakta lariba maral mathum sing lan matungda Ukraine bu amukhanna semgatnabagi damak khwaidagi maruoiba senpham ge source oigani haina phongdokhe aroibada tabiriba pumnamakpu thagatchari